Armed Forces Peaceful Powers Act asi Democracy Chatpa Leibak da Chunaba Act Natte Act asi PUNGMUT MUTHATKADABANI HAINA KHONGJANG CHANGSHILLINGEI CHEIRAK ASIDA LEINGAK na LAMDAM asigi district manganda LEIBA police station taruk na KONBA MAPHAM singda NOUNA AMUK THAMJILLAKLIBA asi LEIBAK THIBANI HAINA Senior Advocate KHAIDEM manina PHONGDORAKLI Manipuri district mangada LEIBA police station taruk na KONBA MAPHAM singda afaspa listing amaga chama panyang khainipan gi makada disturbed area thamjillakpaga mari lainana ngasi loklaubungda LEIBA Senior Advocate KHAIDEM manigi yumda pangthokpa paugi mifam amada mahakna phongdokhibani paugi mifam adada mahakna makhata na hai Union Home Ministry gi Additional Secretary Piyush Goyal na thokpa notification amagi matung ina afaspa gi makhada Imphal West District gi manung chena LEIBA Sekmai Police Station amadi Lamsang Police Station Imphal East District gi manung chena LEIBA Lamlai Police Station Jiribam District gi manung chena LEIBA Jiribam Police Station Kangpopi District ki manung chena LEIBA Leimakong Police Station Bisnupur District ki manung chena LEIBA Moirang Police Station KONBA area singda amuk hana disturbed area lauthorpa asi angakpa amafawi Manipur sin batungna disturbed area lauthok lamba adu haukiba October amada lengaknan Police Station taraga mapan na KONBA area singdagi status asi lauthokibani hanadagi afaspa thamduna leidiba chingi mafam singdana afaspa gi tawfam thokpa adu tawdraga NOUNA mafam kharada afaspa chalaiduna security force na law and order maintain tawna hotnabada chawna mating panglagani haiba asi LEIBAK thibani wong asidi hauchik mioi taruk thiba khangdana leiriba asigi matangda miyamna hauriba ihau asi na thainaba hotnabada thawong ni haina lawi haina sumhakna makhata na phongdoki Manipur thugaiba pam da bi wa to oga kuki gi maron thokpa lai su haiba mar mapang amta de khallaga yang biu ne noi gi separate administration sibu maitei halaga tan me sibu chumro noi ne de warudana ko innocent village volunteer tara CRPM na phe ang kong da hal ye koi mar mapang kharana thagal atu chummoida haibidige ko gi mi na noi mi na haibidong to olo moi kulai ma amam pange CRPF se ko na thanks sawi kulai taraga mathoini thoine ba ko no ubada adu sajin majalo sajin boy bro idabro pu hangin adu di noi chulana paigano noi gi mena aran ba tawrabati lali hayo ai gi maitei gi wanati amai wante ni pi angang tawribadu noi chu amta de hayo dana adu su nongai tabani adu gi nongai tamlen nang na tanta son mu tawgono kano to statement to aduga moi lalo bani haiba military na haiba tara khulai pai ba hatpado lali chummi du FR local ko na lakchagani aduga adu su hekta hochilaga terrorist tara dubu koge kunga pani noi di kunga pakari thokadoriba lan sidi kuki gi maluktegi maitei du tare eraga moina village volunteer na kuki na thokador sikari gino maitei na thokadam na village volunteer di koi de gas thokpana ba na thokpadu di sipaina ngakpi darabana koi na ngakthokjage self defense private defense haidana ngakthokjabana ba adugi dongta village volunteer haibana ba aduga nokoi gi di attacker na ba adugi pota si su khangmina si haidana in mokoi de apil tawiyat